Imphal East District ki Yaningdaba Police Station na kuan ba Sabungkhok Khunjao Brickfield da laiba Indian Army ge kunsuba jat amadi BSF na Meira Paibi sing Phubada Meira Paibi ge Meira Paibi mangagi mathakta ashok-apan nanghankhiba thouwong adubu yaningdaba phongdoktuna meeyam na Sabungkhok Khunjao da Lambi Thingba gi Khongjang changshilli mafam adugi manakta jat regiment ki personnel sing na su Lambi da lakpa gari pumnamak thingduna thamli Lambi Thingba gi paw asi hek phangbaga Imphal East District ki SP Dr. S Ibom Chana mafam aduda changsinduna meeyam club ki thongmi sing amadi meeyam ga wari sanakhre Khongjang asiga mari leinana lamlai kendra volunteer force ki commander in chief yungkhaibam bosan hai ngarangdagi hongna changsilakliba Lambi Thingbagi Khongjang asi Sabungkhok Khunjao Brickfield da laishiliba Central Force personnel sing asi louthoktriba phaoba Changsinkhre hiramasiga mari lainana chief minister amasung local MLA da aiba cherol thazin khrabani adumainamak ngasi phaoba thabak to onthoraktabana maram oiraga Khongjang asi changchinbani ngarang Khongjang changsilliba sing da Central Force personnel sing na chathakiba ka henba thawong sing adu akan mamongda condemn tawi personnel sing asi louthokpa ngamba mihut sing natana kana amataga wari sanaroi haina sumahang makata na phongdurakli Central Force ki hana degi hona louthokpiro haidana ikoi chief minister da local MLA da loina ba ikoi pisan ba yaba memorandum pisan graba matungda ikoi lamdai kendra village voluntary force ki ware amal logjaraga ngarang degi agitation asi changjan ba hogjabani adu bo ngarang ikoi ashok-apan meeyam ama ikoi gi ka henba Central Force ki ka henba lichat sida ikoi gi nupi mai ben jing nupi tara muksoi hari ba siso Manipur government ge daito wai gedabani aduga ikoi gi ngachi mak changchaliba ikoi gi Imphal Yaningdaba lamben da agitation changjan dana ban tawjariba siso ikoi matam hek ikoi gi hairi ba jaga chekon da leriba jaga ikoi gi sigi red zone da leiba Central Force ji louthoktriba ikoi makha ta na chatha jage gani aduga ikoi kana gumba amataga wari sanajarwai si louthokpa ngamba midu lakpa kanda da ikoi adugi yanaba du parakani adu natraga di ikoi makha ta na adum chasan jagini haiba wapam ji thamjari Nakalamromda Lambi Thingbagi Khongjang changsilliba mafam aduda kokomigi konvena Jitendra Ningombana luchingba team amana chatuna yengsinkhre paumi singa unabada Jitendra Ningombana hai meeyam ngaknabagi mingda jat regiment ki personnel kaya thajinduna khunja singi marakta laisilhale Central Force sing asi laina kuki khutlai paiba singna leptana nongmai kapsilakpana maramoiraga makhoi leibagi kanaba leitre Meira Paibi ima singda chatharakliba ka henba thawong sing asi condemn tawi ngasi meeyamna changsilliba Khongjang asi so Central Force ki thawong sing adubu yaningdaba phongdokpoina changsinbane Central Force sing laigi harabasu chingi mafam singda leibiyo meeyamna mamang thaktagi hongna hiramasi matangda lenga ki luchingba kayada taksinkhriba leikrabane Unified Command ki Security Advisor Kuldip Singh na tawriba security arrangement asi matik chade maramaduna thaudang loba ngamgadaba miyoi amana security advisor ohenbiyo haiki ai Jitendra Ningomba unongui kai khunogchari ai no hujik lejeri si lamlai kendra development koi voluntary force ki area gi lapak si dani ngasi si akoi ngasi su oe adu ngarang si apna nungai taba thongdong ma akoi gi makai sum na tui makai marum madudi kari no haibom damda si Sabungkhok ki jaga adu thona pokgi jaga chi area da koi manung nandla laga koi mai gi khul mayam lei haida khul mayam si ngakpi ne na bagi damakta ngakpiu haidana koina lenga ki mafum da su yamna kanna koi wa phongdokpa legre to bu ma akhoi gi meeyam singsi ngakpi ne na bagi namada akhoi gi security force ka thajale haida security force hai numai ka base no abadu ki poto lebi kuno khoina asum tak challaga sum single lebiyo leboje haibuji yad badigi ngarang si mafai makai songi ima sing hauga na ko sida leboje koi pangde mafum atopada haibudi singi jaga da thambiona haina haiba chatba matamda wangang sangang phajak ba maduna marom oidra ima singda makhoina hana yamna phatani yengba miyengdo madugi chapchaba wakhalo mada ang ima sing khut tharakpani haida khut tharakuduna marom oidra koi ima taramathoi koi hospitalize tawrin leire ngasi gi ai newspaper do loin khangi ne dra ngasi se khochang na ba ima singna sigi keno singa mai ke lambi tinga kanda sigi lenga ki mapom da haje batare lenga ki mapom da pin da bigi oibu kholong ne kune lawse akune lawse leiriba security gi leiriba arrangement se masi matik chadre masi koi sidil lebiranu
Nakalamoromda hojikta phangba paw amagi matungina Sabungkhok Chekonda State Force ki personnel thamlagani haibagi thajaba Imphal East District ki SP na pirakpadagi mafam asida leigedaba State Force personnel sing hek yawrakpaga Lambi Thingbagi Khongjang asi matam kharigi oina handoklagani athuba matamda Central Force sing asi State Force na phongdoktuna Central Force sing asi Red Zone gi wangmada leiriba chingi mafam sing da thambinabasu khunja sing na mari leinaba singi pungning chingsilakli